mayam ngasi muk channel sina Hollywood web series Stranger Things ki season 2 gi episode 1 adu pudu lakjare mayam da di episode ase season 1 gi episode sing du samna handuna 9 haiduna dubak thonjarage ai khoina mamang gi episode 8 ta gi khangkre 11 na tamthiraba onaba sangsar da gi thorak liba Demogorgon hariba monster adu hatpada masaju yauna punna dumak mangmina khrabani Mike su 11 na makhoi mayam gi mathawai bu kanbiram laga monster adu ga punna mangmina khibasida thamoi shokna lehori Dr. Brenner su monster aduna chongchanduna attack tawkre matam kuina mangurba Will su onaba sangsar du dagi Joyce ko Hopper gana yang kanna hotna duna kanduna puthораkrabani masidagi matam khara haukraba matungdana angang mari sia muka hanna Tessel Hydra hariba anauba game amuk sana dun laikre Nancy su makhoida Christmas ki thoramsi Steve kapunduna yam nungsinana laikre Hopper su makhoigi police station sida pangthoiba Christmas ki thoramsi yaugdabi chanaba khara pudun laklaga umangi jaga amada mana porakliba achapo singchi upu mada hapchanduna thamkhrabani Hopper na masi tawbagi maramsu chauna lairibani adubu Will di mama Joyce amadi Hopper na onaba sangsardu dagi mahakpu kanduna puthoraklabasu masa se nungairaktabadagi lokhubada mayadagi timpha manwa tin amasu othorakre tin sisu hingduna pai makhunchida Will na isingna chamthakhrabani mafam sisu amumu Will da mahana urakhiba onaba sangsardu gi phibamda he uri adubu masibu mama Joyce hoidadi losanduna mamcha makhoi humsi nungairaba Christmas numit ki chaklena si punna chaminaduna episode adu losankhibani masigi makha Stranger Things ki episode 9 asigi ahanba sinasida USA gi Pennsylvania hariba area sigi Pittsburgh hariba city sidagi haure matam chu 1994 gi October 28 oidi hojik beng amagi mamangda gari ma khamno leiri gari sigi driver sina mamaida marks amasu upli beng sigi manungdana hojik danger alarm khongduna mamaida marks upa makhoi mari amasu beng sidagi gari si tamna chenthorokli makhoina hojik tawruribase beng lut tawba changlubani makhoi manga se khonglai thuna gari si yangna thawba hokre maning lomdara police maya amasu makhoi gari sida tamna tanarakli makhoi manga chisu mamaida upamiba marks sing chi loina lokthoknakre makhoi gi maraktagi ni bamana police sing china ikhoida yam nakna tanarakle hairi driver nupi sinasu aisu ure haiduna seller sina sanduna hena yangna thawna bohonari hoje makhoi mayam sigi manungda khara sathiba manba mudang tawwa nupi masu yauri nupi sina driver nupi sida ye lomda laisallu haiduna lambi si tak thona thawrokli hoje makhoi gi mamangda police gari khara nasu thujalakpadagi police gari singji thainaba honabada makhoi gari si accident thoke tawduna yang wana lithokdun lagli hoje makhoi si sumsum makha tana thawrokpana achikpa jaga ama yaure masida makhoina khalibana policing du lehore makhoi bu tanaba phangdre aduna sor sang hon toknari adubu policing ji chu hanba leitana mafam ji phawba tanarakli masida makhoi chu upai leitabadagi nipamana makhoi gi marakta yawiba khara sathiba manba nu kali kaubi nu pisida masidi nang nana tadiya aroi kali nang kaino madi tawna bo honaru yam thuna tawna bo honaru hairi kali hariba nu pisina driver nu pisida lambi se taktuna amukasu yelom da laisalu madudadi aikhoina turnel amasu thengnaragani madu tamna thawro hairi driver sinasu kalina hariba maigai somda thawjankre police sing chu gari sing speed ta thawduna yam kanna tanarakli kalina somda makhoi gari se turnel manung sida hek changbadagi di mamisi usanduna masagi khutum je paisanduna machinda boom hairagli mahakna masek tawbadagi di tunglomda tanariba police sing gi mamangda turnel sin ningkhaiduna lambi si thachanduna thamkre masida police gari sing gi mamang thana thoriba driver sina brake se khangpha pharakpadagi gari singsi mathang thomjanduna acho open mayam asu yaunare driver sisu makok ngauri gari sidagi tholagli masida mahaki partner tongliba police amasena Adams nangna tawrisi karino nangbu ngaurabaro nanga sisi yutha ubra haiduna hangli Adams hariba police driver sisu makok se ngauri haugatuna ngasai mamangda ningkhai turnel gi jaga sida yengwadadi mafamsi kaisu tawduna muk leiramli masi ubada Adams hariba police driver asisu ngakpada loikre manadi turnel asini khare haiduna gari si brake phabadagi mayam si mathang thomjanaduna makha tana Bangalore tawba kangudu tanakidabani adubo hojikte mu turnel si tekda kaidana adumak leiramli masi uda mahaksu pungaw ngaure manga chap manakhre somdana Bangalore tawba kangu sidi makhoda tanarkiba policing du lehobadagi harauduna gari si kanna thorokli masida kali hariba nupi sidi natondagi mamangda 11 na tawkhibugum I khara chentharaghli masina takpadi ngasai turnel ningkhain kibadu mahaki pawana tawkhibane habasi ayeng boy khoina su khangli mahaki natona chenthariba I si makhuna tai thokpada 11 gi khudangda 11 thabagum mahaksu makhudangda number 8 asi thadun leramle masina takpadi 11 ga mahakasu connection ama leinarakadori masigi aronba wari singsi makha taba episode sing amadi sinsingda mayam punna yengminarasi masiri sinchi hongkhiduna Hawkins lomda muk lakre
ꯍꯧꯖꯤꯛ ꯗꯁꯇꯤꯟꯁꯤ ꯃꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯁꯣꯐꯥꯁꯤꯡꯁꯤ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕꯗ ꯐꯪꯗꯕꯗꯒꯤ ꯃꯃꯥꯅ ꯐꯝꯃꯤꯕ ꯁꯣꯐꯥꯁꯤꯁꯨ ꯏꯃꯥ ꯅꯪ ꯍꯧꯒꯠꯂꯨ ꯆꯦꯛ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯔꯤ ꯃꯃꯥꯅ ꯍꯧꯒꯠꯈ꯭ꯔꯕ ꯃꯇꯨꯡ ꯗꯁꯇꯤꯟꯅ ꯃꯐꯝꯁꯤꯗ ꯆꯦꯛ ꯇꯧꯕꯗ ꯆꯥꯟꯗꯤ ꯈꯔ ꯐꯪꯂꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤ ꯃꯁꯤꯅꯤ ꯃꯁꯤ ꯍꯦꯛ ꯐꯪꯕꯗꯒꯤ ꯗꯁꯇꯤꯟꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯈ꯭ꯔꯦ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛ ꯁꯦꯠꯁꯤꯗ ꯂꯨꯀꯥꯁꯇ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯔ ꯂꯩꯔꯦ ꯅꯪꯒꯤꯗꯤ ꯀꯌꯥ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯥꯁꯅ ꯑꯩꯉꯣꯟꯗꯗꯤ $5 ꯂꯩꯔꯦ ꯅꯪꯒꯤꯗꯨꯒ ꯇꯤꯟꯖꯜꯂꯒ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯨ ꯗꯁꯇꯤꯟꯅ ꯅꯪꯗꯤ $5ꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯥꯁꯅ ꯅꯪꯗꯤ ꯅꯣꯏ ꯃꯥꯗꯒꯤ ꯅꯤꯔꯒ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯃꯤꯁꯇꯔ ꯍꯝꯐꯤꯔꯒꯤ ꯒꯥꯔꯗꯦꯟ ꯁꯦꯡꯉꯨꯔꯦ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯕꯒꯤ $5ꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯍꯅꯨꯕꯗꯨꯁꯨ ꯄꯩꯁꯥꯒꯗꯤ ꯄꯥꯏꯔꯤꯖꯥꯠꯅꯤꯅꯦ ꯂꯨꯀꯥꯁꯅ ꯅꯪꯒꯤ ꯋꯥꯊꯤꯗꯨ ꯉꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯅꯨ ꯃꯥꯏꯛꯇꯁꯨ ꯄꯥꯎꯗꯨ ꯁꯠ ꯐꯥꯎꯈ꯭ꯔꯣ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯅꯪ ꯑꯣꯏꯅ ꯐꯥꯎꯕꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤ ꯂꯨꯀꯥꯁꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯔꯨꯖꯔꯨꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯁꯨꯔꯨꯔꯕꯅꯤ ꯑꯗꯨꯅ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯁꯧꯕꯅ ꯂꯣꯏꯔꯦ ꯏꯔꯨꯗꯕ ꯌꯥꯔꯣꯏ ꯅꯪ ꯃꯥꯏꯛꯇ ꯄꯥꯎꯗꯨ ꯁꯠ ꯐꯥꯎꯈ꯭ꯔꯣ ꯊꯝꯃꯦ ꯍꯥꯏꯗꯨꯅ ꯁꯦꯠꯁꯤ ꯊꯝꯖꯟꯈ꯭ꯔꯦ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛ ꯁꯦꯠꯁꯤꯗ ꯄꯥꯎ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯌꯥꯝ ꯊꯨꯅ ꯃꯥꯏꯛꯁꯨ ꯑꯣꯛꯈꯠꯂꯛꯂꯤ ꯗꯁꯇꯤꯟꯅ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯌꯥꯝ ꯊꯨꯅ ꯐꯪꯉꯤꯅ ꯁꯦꯠꯇꯨ ꯄꯥꯏꯔꯒ ꯅꯪꯗꯤ ꯀꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯃꯥꯏꯛꯅ ꯀꯩꯁꯨ ꯁꯥꯟꯅꯗꯦ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛ ꯂꯨꯀꯥꯁꯀ ꯑꯩꯈꯣꯏꯅꯤꯗ $3 ꯂꯩꯔꯦ ꯅꯪꯉꯣꯟꯗ ꯀꯌꯥ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯁꯨ ꯍꯥꯏꯅꯈꯤꯕꯁꯤꯡꯁꯤ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅꯈꯤꯕꯗꯨ ꯀꯩꯝꯇ ꯊꯧꯋꯥ ꯁꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯁꯨ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯗꯁꯇꯤꯟꯗ ꯋꯤꯜꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯈ꯭ꯔꯣ ꯍꯥꯏꯔꯝꯃꯒ ꯎꯄꯨꯁꯤꯡꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯩꯁꯥ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯆꯦ ꯅꯦꯟꯁꯤꯒꯤ ꯀꯥꯁꯤꯗ ꯆꯪꯉꯛꯇꯨꯅ ꯃꯆꯦꯒꯤ ꯁꯦꯝꯄꯨꯁꯤꯗꯒꯤ ꯄꯩꯁꯥ ꯈꯔ ꯍꯩꯗꯣꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯆꯦ ꯆꯪꯉꯛꯇꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯃꯥꯏꯛ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯁꯨ ꯄꯩꯁꯥꯁꯤꯡꯁꯤ ꯄꯔꯕ ꯈꯣꯝꯖꯟꯗꯨꯅ ꯀꯣꯟꯅ ꯁꯤꯡꯒꯦ ꯍꯥꯏꯔꯝꯃꯒ ꯀꯥꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯆꯦ ꯅꯦꯟꯁꯤꯁꯨ ꯇꯥꯟꯅꯔꯛꯂꯤ ꯃꯃꯥ ꯀꯦꯔꯟꯒ ꯃꯄꯥ ꯇꯦꯠꯀꯅꯗꯤ ꯏꯃꯨꯡꯁꯤꯗ ꯃꯈꯣꯏꯅꯤꯅ ꯆꯦꯜꯂꯤꯕꯁꯤ ꯆꯦꯟꯒꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯃꯥꯏꯛꯁꯨ ꯍꯧꯖꯤꯛ ꯁꯥꯏꯀꯜꯁꯦ ꯏꯟꯗꯨꯅ ꯃꯆꯦꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯆꯦ ꯅꯦꯟꯁꯤꯁꯨ ꯃꯅꯥꯎꯄꯥ ꯃꯥꯏꯛꯄꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯄꯁꯤ तानब फंगद्रे याम साउना नेन्सी लाउदु लेहौरी मसिदगी सेंसी अंगांसिंगना गेम सानब मफम अमद लागली मसिदा माइका डस्टिन गा लुकास कासु साइकल अमम थौदुना मफमसी यौरकले मखोयना ngasaiदगी पैसा खोंकलिबदु गेम सि साननब ओइरमली मखोय हुमना हेक यौरकपगा विलसु ममा जोइसना मफमसिदा थिलकली जोइसना आई नंगबु लौबा पुंग अनि मुक लेरगा पुंग मापन मुक ताबा दोआइदा लौबा लाकनी नंगसु लोइसनदु लेरमगदबनी अदुगा नंगोंदा नुंगाइताबा अतै अतै प्रॉब्लम लेरगसु मफमसिदगी इंगोंदा कॉल तौरकदबनी विलसु होय हाइदुना गेम सानब मफमसिदा चंगसनख्रे हुजिक मनुंगसिदा डस्टिनना ड्रैगन लेयर कौबा गेम अमा सानरी हुजिक गेम से लेवल लोरमदाइसिदा ड्रैगन सिना डस्टिन की हेरो से मई कामसुंदना हातोखरे डस्टिन सु पैसा मांगे हाइदुना याम साउरी लुकासना करेमनदुना मसी गेम सिदे नंग हाइबा खरा वाली सुम सानरकलगा मरायना खरा खरा हाइजरकचनीदा नंगना मपुंग फाना हाइद्रि फावबदी आइना तानखिबा स्कोर दु यौबा ngamkhiro हाइरि डस्टिन कछु कायदेदा मसिबुदी नंगी ओइजो अदुबु सेंटिपिड का दिगदक कदी आइना ख्वाइदगी स्कोर वांगदु लेरिबनी तंजासर निपामना डस्टिन दा नंगना हारिदबु असेंगबरने आइदि थाजदेदा हाइदुना करेमनरकली मसिदगी डस्टिन सु चिंगनाबदगी महाकना स्कोर वांगदुना लै खंजरिबा गेम अनिसि चेक तौबदा मंगोंदगी स्कोर का हेना वांगबा मैट मैक्स कौबा मियोय अमा मुक लेरमले मैट मैक्स हारिबसिगी स्कोर से उबदा मखोय मरी सुंगकले डस्टिन निपासिदा मसिदा मैट मैक्स हारिबसि कनानो हाइदुना हंगली निपासिना मिसा दो आइना नखोयदा ताओ हारगदी नोइना सो आइंगोंदा करिगुबा मा पीबा ताबा हारगली निपासिना हारिबसि भाप तारक्तुना माइकना यारो यारो मदु यारो आइगी चेनेन सिगा नंगा प्रोग्राम तौबदु आइना पामदे हाइरि लुकासना माइक प्रोग्राम अमा खतनी कइनो मसिबु कयाम लुबा पोनो हाइरि माइकना आइना आइगी चेबु अखोयगी खुदोंग चाबा खरा फंगनबगिदमक असिगुम्बा चौबंगसिगा डेट तौहनबदु पामदे हौजे मखोयना मरे येनदु लेरिङै विलदी खोंजेल अमा तारकपा अमदि मसादा करिगुम्बा अमा फावरकपदगी लैथोक्तुना थोंगलोमदा तप तपना थोरकली मपानदा नोंगलै नुंसि तौरिबा खाकपा लावबा तौरिबसि येंगदुना महाकी मरुप माइक होय डस्टिन होयदसु नखोयजु उबरा हाइदुना हंगे तौबदा मफमसि मियोय अमता लेरमद्रे विलसु मफमसिदा मथंदा लेरमबसिदा इंगक अंगना कोयेंग येंगनिङै मफमसि मै खंगमुत मुतखिदुना महाकना मतम कुइना लैरुरबा ओनबा संसारदुदा ओंथोखरे थोंगसिसु मथंदा कन्ना हांगतोरकली विलसु खंगदुना मपानदा सुम थोलकले मपानसिदासु अकीबगी सक्तम ओरबा खाकपा लावबा तौदुना ओनबा संसारदुदा लेरमली विलसु मसासी पुंसुम सुमखिबगुम तरंग अमदा लैखरे नोंगलै नुंसिद असि मागी माइगै तमनासु पाइसलकली तंजासिदा तुंगलोमदगी माइकना खंकौ कौरकपदगी विलसु यानसि खंगता तारी माइकना विलने तौरिबा मोंगसिदा ngaktuna नंगना सादु कैसु तौदबरा हाइदुना हंगली विलसु माइकते येंगमगा
ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯥ ꯃꯊꯟꯇꯁꯨ ꯉꯛꯆꯔꯤ ꯃꯥꯏꯛꯅꯁꯨ ꯋꯤꯜꯁꯤ ꯃꯅꯨꯡꯁꯤꯗ ꯀꯣꯟꯗꯨꯅ ꯑꯃꯨꯛ ꯄꯨꯁꯟꯕꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯥꯛꯄꯗ ꯃꯨꯔꯤ ꯀꯧꯕ ꯄꯔꯁꯣꯅꯦꯜ ꯗꯤꯇꯦꯛꯇꯤꯚ ꯑꯃꯗꯤ ꯖꯔꯅꯦꯂꯤꯁ ꯑꯣꯏꯕ ꯅꯤꯄꯥ ꯑꯃꯈꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯨꯔꯤꯅ ꯍꯣꯄꯔꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯣꯄꯔꯅꯗꯤ ꯃꯨꯔꯤꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯏꯁꯩ ꯉꯪꯗꯨꯅ ꯆꯪꯉꯛꯂꯤ ꯃꯨꯔꯤꯅ ꯍꯣꯄꯔ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯃꯤꯅꯤꯠ 5ꯇꯪ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯃꯤꯅꯤꯠ 5ꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯀꯔꯦꯝꯅꯗꯨꯅ ꯑꯩꯁꯨ ꯄꯩꯁꯥꯗꯨ ꯀ꯭ꯔꯣꯔ ꯄꯥꯝꯃꯤꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯀꯩꯅꯣꯝꯃ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ ꯃꯨꯔꯤꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯍꯣꯄꯔ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯎ ꯍꯥꯏꯔꯤ ꯖꯤꯝ ꯍꯣꯄꯔꯁꯨ ꯃꯨꯔꯤꯅ ꯉꯥꯡꯂꯤꯕꯁꯤ ꯅꯥ ꯑꯣꯏꯅ ꯇꯥꯗꯕꯤ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯅꯁꯨ ꯃꯨꯔꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯗ ꯀꯔꯦꯝꯅꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯦꯂꯤꯌꯟꯒ ꯄꯥꯎꯒ ꯐꯥꯎꯅꯔꯨꯔꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯨꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯊꯥꯖꯕ ꯂꯩꯔꯕꯅꯤ ꯍꯣꯀꯤꯟꯁꯤꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯍꯣꯄꯔꯅꯁꯨ ꯋꯥꯐꯝꯁꯤꯗ ꯅꯣꯛꯁꯜꯂꯛꯂꯤ ꯄꯨꯂꯤꯁ ꯑꯃꯅꯁꯨ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯗꯨꯒ ꯑꯦꯂꯤꯌꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯃꯨꯔꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯈꯛꯇꯅ ꯈꯪꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯈꯪꯕ ꯂꯩꯔꯕꯅꯤ ꯍꯣꯀꯤꯟꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯉꯥꯡ ꯑꯃ ꯁ꯭ꯄꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯉꯥꯡ ꯄꯜꯂꯛꯄꯁꯤꯗ ꯀꯔꯤ ꯑꯉꯥꯡ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗ ꯑꯉꯥꯡꯁꯤꯅ ꯀꯗꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯨꯔꯤꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯉꯣꯟꯗ ꯁꯨꯄꯔ ꯄꯋꯥꯔꯁꯨ ꯌꯥꯎꯋꯦ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ ꯍꯣꯄꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯁꯨ ꯚꯥꯞ ꯈꯔ ꯇꯥꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯊꯨꯗꯦꯛꯄꯤꯔꯝꯃꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯨꯔꯤꯅꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯈꯣꯏꯅꯁꯨ ꯈꯪꯕ꯭ꯔꯥ ꯀꯔꯝꯕ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯉꯥꯡꯅꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯍꯣꯄꯔꯅꯗꯤ ꯂꯣꯠꯁꯟꯅꯤꯡꯕꯗꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯃꯨꯔꯤꯗ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯃꯤꯅꯤꯠ 5ꯗ ꯄꯤꯔꯒꯦ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯨꯔꯤꯁꯤ ꯄꯨꯁꯟꯈ꯭ꯔꯦ ꯃꯨꯔꯤꯅ ꯍꯧꯖꯤꯛ ꯍꯣꯄꯔꯗ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯃ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯆꯪꯉꯛꯇꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜꯅ ꯗꯨꯀꯥꯟꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯝꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯩ ꯍꯥꯏꯔꯤ ꯍꯣꯄꯔꯅꯗꯤ ꯋꯥꯐꯝꯁꯤ ꯂꯣꯠꯁꯟꯅꯤꯡꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯗꯨ ꯑꯩꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ ꯍꯥꯏꯖꯜꯂꯛꯂꯤ ꯇꯁꯦꯡꯕꯗꯤ ꯍꯣꯄꯔꯅ ꯅꯨꯄꯤ ꯃꯆꯥꯗꯨ 11ꯅꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯨꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯇꯦꯠ ꯋꯤꯂꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯠ ꯍꯣꯏꯒꯤ ꯃꯌꯨꯝꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯀꯥ ꯑꯃꯗ ꯃꯇꯝ ꯈꯔ ꯔꯁꯤꯌꯥꯟ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯇꯦꯠꯅꯗꯤ ꯂꯣꯠꯁꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯇꯦꯠ ꯍꯥꯏꯔꯤꯕꯁꯤ ꯃꯥꯏꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨꯅꯤ ꯍꯣꯄꯔꯁꯨ ꯃꯨꯔꯤꯅ ꯑꯁꯦꯡꯕ ꯉꯥꯡꯂꯛꯂꯕꯁꯨ ꯋꯥꯐꯝꯁꯤ ꯃꯌꯥꯝꯗ ꯁꯟꯗꯣꯛꯈꯤꯗꯅꯕ ꯃꯨꯔꯤꯗ ꯃꯔꯩ ꯀꯟꯅ ꯌꯦꯠꯂꯤ ꯃꯨꯔꯤꯅ ꯍꯣꯄꯔ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣ ꯅꯪ ꯃꯔꯩ ꯌꯦꯠꯂꯛꯈꯤꯅꯨ ꯋꯥꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯩꯅ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯟ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯁꯥꯗ ꯁꯨꯄꯔ ꯄꯋꯥꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯕꯥꯔꯕꯔꯥꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯔꯨꯕꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯕꯥꯔꯕꯔꯥꯕꯨ ꯔꯁꯤꯌꯥꯅ ꯐꯥꯖꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯕꯥꯔꯕꯔꯥ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏꯁꯤꯡꯅ ꯐꯥꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯃꯨꯔꯤꯅ ꯍꯣꯏ ꯃꯍꯥꯛꯄꯨ ꯐꯥꯖꯜꯂꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯠꯇꯣꯛꯑꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯚꯥꯞ ꯇꯥꯕ ꯌꯥꯔꯕꯅꯤ ꯍꯣꯄꯔ ꯅꯪꯗꯤ ꯄꯥꯎꯁꯤꯡꯁꯤ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯔꯁꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ USA ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠꯁꯤ ꯍꯣꯀꯤꯟꯁꯤ ꯑꯣꯏꯔꯤ ꯍꯣꯄꯔꯅ ꯋꯥꯔꯤꯁꯤꯗ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯀꯗꯤ ꯂꯩꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯐꯪꯉꯒꯦ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯔꯁꯤꯌꯥꯟ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯇꯁꯦꯡꯅ ꯎꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯨꯔꯤꯅ ꯑꯩꯅꯕꯨꯗꯤ ꯎꯗ꯭ꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯇꯥꯕꯅꯤ ꯇꯟꯖꯥꯁꯤꯗ ꯍꯣꯄꯔꯗ ꯔꯤꯡ ꯑꯃ ꯂꯥꯛꯂꯦ ꯐꯣꯟꯁꯤ ꯑꯅꯧꯕ ꯀꯦꯁ ꯑꯃ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯄ ꯐꯣꯟꯅꯤ ꯀꯦꯁꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯣꯄꯔꯅ ꯃꯨꯔꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯅꯤꯡꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯂꯥꯛꯂꯦ ꯆꯠꯇꯕ ꯌꯥꯔꯣꯏ ꯏꯃꯥꯔꯖꯦꯟꯁꯤꯅꯤ ꯅꯪꯗꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯗꯒꯤ ꯇꯧꯔꯛꯂꯤ ꯃꯨꯔꯤꯅ ꯍꯧꯖꯤꯛ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯅꯤꯠ 5 ꯐꯥꯎ ꯐꯥꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯄꯤꯈꯤꯕꯗ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯩꯁꯨ ꯅꯪꯒꯤ ꯑꯦꯂꯦꯟꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯣꯏꯔꯣꯏꯗꯕ ꯀꯦꯁꯁꯤꯡ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯅꯪ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯂꯦꯞꯄꯨ ꯃꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯍꯥꯏꯔꯤ ꯃꯨꯔꯤꯅ ꯍꯣꯄꯔ ꯃꯁꯤ ꯑꯣꯏꯔꯣꯏꯗꯕ ꯀꯦꯁ ꯅꯠꯇꯦ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯦꯁꯁꯤ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯃꯨꯔꯤꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯔꯛꯂꯤ ꯃꯨꯔꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯍꯣꯄꯔꯅ ꯇꯥꯕꯤꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒ ꯁ꯭ꯇꯤꯞꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯅꯍꯥꯟꯈꯩ ꯎꯗꯕ ꯑꯅꯥꯟꯕ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯄꯁꯤ ꯎꯔꯦ ꯃꯈꯣꯏꯅꯤꯁꯨ ꯒꯥꯔꯤꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯗ ꯉꯛꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯗꯒꯤ ꯕꯤꯜꯂꯤ ꯀꯧꯕ ꯃꯇꯝꯁꯤꯒꯤ ꯈꯔ ꯌꯨꯑ ꯇꯥꯕ ꯅꯤꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥ ꯄꯨꯟꯗꯕ ꯃꯆꯟꯅꯨꯄꯤ ꯃꯦꯛꯁꯄꯨ
ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏꯅꯤ ꯃꯃꯥ ꯄꯨꯟꯗꯕ ꯄꯣꯛꯃꯤꯟꯅꯗꯕ ꯑꯣꯏꯕꯗꯒꯤ ꯔꯤꯂꯦꯁꯟꯗꯤ ꯏꯐꯠ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯋꯥꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯟꯅꯗꯦ ꯃꯦꯛꯁꯨ ꯍꯧꯖꯤꯛ ꯁ꯭ꯀꯦꯠꯆ ꯕꯣꯔꯗ ꯑꯃ ꯊꯧꯗꯨꯅ ꯁ꯭ꯀꯨꯜꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ ꯕꯤꯂꯤꯁꯨ ꯆꯨꯔꯨꯞ ꯆꯤꯡꯗꯨꯅ ꯃꯄꯥꯟꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯕꯤꯂꯤ ꯎꯕꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯅꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤ ꯍꯥꯡꯇꯣꯛꯄꯗ ꯃꯁꯥꯒꯤ ꯐꯣꯇꯣ ꯑꯃꯛꯇꯗ ꯌꯦꯛꯁꯟꯗꯨꯅ ꯖꯨꯝꯕꯤ ꯕꯣꯏ ꯍꯥꯏꯗꯨꯅ ꯊꯥꯖꯟꯗꯨꯅ ꯊꯦꯠꯇꯨꯅ ꯊꯝꯃꯝꯂꯤ ꯋꯤꯜꯁꯨ ꯃꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯁꯤ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯅꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯃꯁꯤ ꯌꯦꯡꯕꯗꯗꯤ ꯏꯆꯝ ꯆꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯧꯁꯤꯗꯤ ꯑꯉꯛꯄꯅꯤ ꯀꯔꯣꯔ 100 ꯍꯦꯟꯕ ꯁꯦꯜꯁꯤꯡꯅ ꯄꯨꯟꯅ ꯃꯊꯧ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯣꯔꯒꯥꯟ ꯅꯠꯇꯦ ꯑꯉꯛꯄ ꯃꯈꯜꯒꯤ ꯑꯣꯔꯒꯥꯟꯅꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯥꯛꯂꯕꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯨꯠ ꯌꯥꯝ ꯂꯩꯇꯅ ꯏꯇꯥ ꯇꯥꯗꯕꯤ ꯂꯩꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀ꯭ꯂꯥꯁꯁꯤꯗ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯆꯪꯉꯛꯂꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅꯁꯨ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯀ꯭ꯂꯥꯁꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤ ꯗꯁꯇꯤꯟ ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯃꯦꯛꯁ ꯀꯧꯏ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯨꯕ ꯒꯦꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯀꯣꯔ ꯋꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯃꯦꯛꯁ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯅꯣꯛꯀꯟꯗꯕ ꯁꯥꯎꯒꯟꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯕꯣꯕ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯆꯪꯉꯛꯂꯤ ꯅꯤꯄꯥꯁꯤꯅ ꯖꯣꯏꯁꯇ ꯃꯁꯤ ꯅꯠꯇꯕ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯂꯔ ꯑꯇꯣꯞꯄꯗ ꯂꯩꯒꯗ꯭ꯔꯥ ꯑꯩꯗꯤ ꯑꯣꯔꯦꯟꯖ ꯀꯂꯔꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯖꯣꯏꯁꯅꯁꯨ ꯒꯣꯗꯥꯎꯟꯗ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯟꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯕꯅꯤ ꯃꯄꯥꯟꯁꯤꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯀꯦ ꯇꯧꯕꯁꯤ ꯌꯥꯗꯕꯗꯒꯤ ꯒꯣꯗꯥꯎꯟ ꯆꯪꯉꯨꯅꯕ ꯕꯣꯕꯅ ꯇ꯭ꯔꯤꯛ ꯇꯧꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯒꯣꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯀꯦ ꯇꯧꯕꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯈꯥꯏꯔꯦ ꯃꯁꯤꯗ ꯖꯣꯏꯁꯅ ꯅꯣꯛꯇꯨꯅ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯗꯨꯀꯥꯟꯁꯤꯗꯒꯤ ꯊꯕꯛ ꯊꯥꯗꯠꯇꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯨ ꯄꯥꯝꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯕꯣꯕꯅ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯕꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯠꯂꯒ ꯎꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯔꯔꯣꯏ ꯖꯣꯏꯁꯅꯁꯨ ꯕꯣꯕꯇ ꯊꯦꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯕꯣꯕ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯨ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯣꯕꯁꯤꯁꯨ ꯌꯥꯝ ꯖꯣꯛ ꯇꯧꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯁꯤ ꯅꯧꯅ ꯂꯥꯛꯄ ꯀꯦꯁ ꯑꯗꯨ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯃꯥꯏꯔꯦꯟ ꯉꯥꯛꯇ ꯊꯥꯕ ꯐꯥꯔꯝ ꯑꯃꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯥꯔꯝꯁꯤꯗ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯟꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯛꯇꯛꯅꯅ ꯄꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯍꯌꯤꯡꯁꯨ ꯋꯥ ꯋꯥ ꯏꯜꯂꯤ ꯍꯣꯄꯔꯅ ꯃꯄꯨꯁꯤꯗ ꯉꯔꯥꯡꯗꯤ ꯅꯪꯒꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯅ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯄꯨꯁꯤꯅ ꯃꯥꯅꯤ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯤ ꯇꯒꯠ ꯇꯦꯛꯅ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯊꯕꯛꯁꯤ ꯌꯨꯖꯤꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯄꯔꯅ ꯌꯨꯖꯤꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅꯗꯤ ꯅꯪꯒꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯤꯗ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯆꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯥꯔꯝ ꯃꯄꯨꯁꯤꯅ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡ ꯂꯩꯀꯥꯏꯗ ꯀꯩꯗ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯔꯤꯗ ꯁꯥꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯥꯏꯔꯦꯟꯒꯤ ꯐꯥꯔꯝ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯀꯣꯄꯤ ꯇꯧꯕꯅꯤ ꯁꯤꯅꯤ ꯀꯣꯄꯤꯔꯥꯏꯠꯅꯦ ꯁꯤꯅꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯕꯨ ꯌꯦꯡꯊꯤꯕꯒꯤ ꯃꯍꯥꯛꯅ ꯃꯥꯏꯔꯦꯟꯁꯤꯡꯁꯤꯗ ꯇꯥꯏꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯪꯒꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯤda ꯍꯨ ꯆꯥꯏꯁꯜꯂꯝꯃꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯃꯥꯏꯔꯦꯟ ꯃꯄꯨꯁꯤꯅ ꯃꯐꯝꯁꯤꯗꯗꯤ ꯃꯁꯥꯃꯛꯇꯤ ꯂꯥꯛꯑꯝꯃꯣꯏ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯈꯔ ꯊꯥꯔꯛꯇꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯍꯣꯄꯔꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯪꯗꯨꯅ ꯂꯩꯔꯤꯕ ꯆꯨꯖꯥꯛ ꯃꯔꯛꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡꯗ ꯑꯀꯪꯕ ꯆꯨꯖꯥꯛꯁꯤꯡꯁꯤ ꯐꯔ ꯅꯣꯝꯃꯛꯂꯤ ꯃꯁꯤꯗ ꯍꯣꯄꯔꯅ ꯐꯥꯔꯝ ꯃꯄꯨꯁꯤꯗ ꯃꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯃꯐꯝꯁꯤꯗ ꯆꯪꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯐꯥꯔꯝ ꯃꯄꯨꯁꯤꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯥꯛꯇꯕꯗꯒꯤ ꯏꯪꯉꯛ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯊꯟꯇꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯣꯄꯔꯅꯁꯨ ꯆꯤꯡꯅꯗꯨꯅ ꯆꯨꯖꯥꯛ ꯃꯔꯛꯁꯤꯗ ꯇꯞꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯍꯣꯄꯔꯗ ꯈꯪꯕ ꯃꯑꯣꯡꯗ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯊꯣꯔꯛꯂꯦ ꯍꯣꯄꯔꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀ꯭ꯋꯥꯛꯁꯤꯅ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯒꯥꯁꯤꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯄꯨꯡꯀꯪ ꯀꯪꯗꯨꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯗ ꯍꯣꯂꯣꯋꯦꯟ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯃꯃꯝ ꯄꯤꯔꯛꯂꯤ ꯑꯗꯨꯕꯨ ꯖꯣꯅꯥꯊꯟꯗꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯄꯥꯝꯗꯕꯗꯒꯤ ꯀꯥꯔꯗ ꯑꯁꯤ ꯂꯧꯗ꯭ꯔꯦ ꯅꯦꯟꯁꯤꯅ ꯑꯣꯏꯅ ꯖꯣꯅꯥꯊꯟꯒꯤ ꯀꯥꯔꯗꯁꯤ ꯂꯧꯕꯤꯔꯛꯇꯨꯅ ꯃꯁꯤꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁꯜꯂꯛꯂꯤ ꯖꯣꯅꯥꯊꯟꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯦ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯅꯁꯥꯗ ꯑꯀꯤ ꯏꯈꯪ ꯅꯪꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯤ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯤ ꯅꯦꯟꯁꯤꯅ ꯍꯦꯂꯣꯋꯤꯟꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯅꯊꯟꯇ ꯂꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯄꯥꯝꯗꯦ ꯅꯪ ꯅꯊꯟꯇ ꯂꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯖꯣꯅꯥꯊꯟꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯨꯅꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯏꯊꯟꯇꯗꯤ ꯂꯩꯔꯣꯏ ꯋꯤꯜꯒ ꯄꯨꯟꯅ ꯂꯩꯕꯁꯨ ꯌꯥꯏ ꯅꯦꯟꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯊꯥꯖꯗꯦ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯅꯊꯟꯇ ꯇꯧꯒꯗꯧꯔꯤꯕꯁꯤ ꯅꯨꯡꯗꯥꯡꯗꯨꯗ ꯕꯣꯔꯤꯡ ꯆꯨꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯗꯨꯅ ꯕꯣꯔꯤꯡ ꯆꯨꯕ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯅꯊꯟꯇ ꯃꯇꯝ ꯂꯦꯟꯒꯗꯧꯔꯤꯕꯅꯤ
जोनाथन अदुसु कैसु कायदे कइनो फतबा थबक तवरी नतेदना नेंसीनदी जोनाथन सी नुमिसिदा हॉलोवेन की थौरमसी यावनबा कन्ना हाइरी जोनाथनदी यावनिंगदबदगी अनीसी मरै कन्ना तौनरी तांजा नेंसी की बॉयफ्रेंड स्टीव सी लुमदुना चंगलगा नेंसी दे खंगलगली मखोइनेना नुंसिना लेबिसिदा जोनाथन तुमिना दुमक चतखरे मसिरगी डस्टिन होय विल होय मखोय मरीसिना मैक्स हारिबा नुपीसिगी मवोंग मतौसी कुपना येंगली माइकना डिगडॉग गेम दा स्कोर ख्वाइदगी वांखिबा मियोयदु स्कोर ख्वाइदगी वांखिबा मैड मैक्स हारिबदु नुपीसी ओइरमोय हाइरी विलना अइनासु ओइरमगदबा मानदे मरमदी नुपीसिंगदी वीडियो गेम सिंगदु इपाम पामदबनी हाइरी माइकना अदु नुपीसिंगना गेम अदु सानरबसु अदु याम्बा स्कोर दुदी तानबा ngमोय मसी ओइथोक्तबनी हाइरी लुकासना अदुबु नुपीसिगी ममिंगसिसु मैक्स कौरिबसिदी नखोइना मैक्स कौबा अतोपा मियोयगदी खंगबा लेब्रा खंगमोय आइसु खंगदे होजे खोना खंगलिबा हाइबाबु मैक्स हारिबसी नुपीसी खतनी डस्टिन ngarangna डिगडॉग गेम दुदा मैड मैक्स कौबा मियोय मना आइगी यामखरबा स्कोर अदु रेकॉर्ड थुगाइखरे ngasi na mo स्कूल सिदा मैक्स कौबा नुपी ममुंग लागली अनीसी करिगुमा मरी मदी सोइदे लेरंगदबा माली लुकासना डस्टिन हारिबसी अचुम्बनी मैड मैक्स हारिबदु नुपीसिनी आइदी फजना थाजरे सोइदन ओइरंगनी होजिक मैक्स हारिबा नुपीसिसु डस्टिन होय लुकास होना मंगोंदा येंगनु लेरे खंगमदगी डस्टबिन दा चेजेट अमा थादरमदुना स्कूल मनुंग दा चंखरे मसिदगी मखोय मरीसिसु मैक्सना डस्टबिन दा थादरमलिबा चेजे असि येंगनबगीदमक चेंसलगली अदुबु चेजे असि फाक्तोक्तुना येंगबददी स्टॉप स्पाइंग ऑन मी क्रिप्स हाइदन थादो लेरमली मखोय मरीनासु मैक्सना मखोयना लुमदुना येंगलिबदु फाखरे हाबसि खंगले तांजासिदा विलसे स्कूल सिगो जामना ममा जॉयसना लौबा लाए हाइदुना कौबा लागली विलसु हुजिक ममागी मनाक्ता लाकपदा अतै लेरिबा छात्रसिंगसिना मुनमुन्ना लोइना येंगनरगली मयामना मंगोंदा येंगलिबा मियेंगसिदा विलसु मसासे हाइनद्रे थवाइसु नुंगाइद्रे मयामना महाक्सि सिरुबदगी हलकपा जुम्बी बॉय हाइनासु कौबीरी विलना हुजिक मथवाइ नुंगाइतना ममागा चतखिबसिदा माइका डस्टिनगा लुकासकनासु विलसि हानागा मानद्रे हाइदुना वारी सादुना लेहौरी मसिदगी विलसि गाड़ी मनुंगसिदा तरंग अमदा ताउदुना ममा जॉयसना पुदुना लागली जॉयसना मचा विलसे हानागा मानदबदगी मथवाइ नुंगाइद्रे विल नंग कैदौरे नसा नुंगाइतबरा हाइदुना हांगली विलसु महाना नुंगाइत्रिबसि ममाददी लोसन्दुना कैसु तौदे हाइरी जॉयसना येंगु विल हौजिकति नंग पाखनिंगाइ करिमता लेते नंगना हेक नुंगाइरक्तबा खुदिमकसु अइंगोंदा लोइना हाइगदबने नंगना नसा नुंगाइते हाइरबदि अइसु थबक छुट्टी लौथोक्तुना ननाक्ता लेंगदना दुमक लेगनी विलसु होय हाइदुना नाकंदा लेथोक्तुना उंगदुना मुक लेख्रे होजे मखोयना लाक्लेबसि विलगी मोंग मतौसे हानागा मानदबदगी लायेंगनबा पोरकलिबनी मफमसिदा होपरसु ngaidun लेरमले मफमसिसु डॉक्टर ब्रेनरना चलाइरंबा हॉकिंसदा लाइरिबा लैब अदुदनी होजे मखोयहोमसि लैबसिगी मनुंगदा विलबु लायेंगनबगीदमक चंगचनख्रे होजिक विलसि मनुंगसिदा लाइरिबा डॉक्टर सिंगसिना मसागी अरुंबा चेक तौदुना ट्रीटमेंट तौबा हौख्रे होजिक विलगी मनाक्ता आउन कौबा डॉक्टर अमसु चंगलि महाना होजिकी ओइनदी डॉक्टर ब्रेनरना लाइखिदबदगी लैबसि चलाइदुन लाइबनी महाना मफमसिदा हेड ओइदुन लाइबनी डॉक्टर आउनना विलदा विल नंग कमदौरी नुंगाइरिबरा अदुदि होजिक नंगी बॉडीगी रिपोर्ट असी येंगलसि नंग होजिक नसागी अरुंबसु केजी अमदि हंथरे हेलोविन थौरमदुगी तयारी तौबा माले डॉक्टर आउना होजिक विलदा नुंगाइना वाइबा वारी सादुना विलदा फावरिबा नुंगाइतबसिंगसि हंगबा हौखरे विलना अइना आइगी मानबा मयामगा गेम सानबमदा लैरिङै इखंग खंगौदना मफमदुदा लैरिबा मियामदु लोइना मांगथोखरे मफमदुदा आई इथंता लैरमखि अदुगा आइसे अमुहन्ना जगादुदा लैरम्मि हाइरी डॉक्टर आउना नंगना हारिबा जगादु ओनबा संसारदुरा हाइदुना हंगली विलना सुमानी हाइरी डॉक्टर आउना अदुगी मखा ताबदी कैदौखरबा हाइदुना हंगली विलना मदुदगी अइना मपानदा खोंजेल अमा तारखि आइजु खोंजेलदु ताबदगी मपानदा थोउरे अदुबु मपानददी याम अकीबगी मसक ओइदु लेरमले हाइरी डॉक्टर आउना मदुदा नंगा उरिबसिंगदु करी करीनो हाइदुना हंगली विलना मपानदुदा नोंले नुचित अमा खाकपा लावबा तौदुना आई तमना पाइसलखि डॉक्टर आउना नोंले नुचित अदु उबदा नंगोददी करी करी फिल फाउई हाइदुना हंगली विलना मदु उरुबदगी आई इसासी लेंबा ngमखिद्रे इसासी पुंफा फाजनबगुम फमजनबगुम तौखि हाइरी डॉक्टर आउना नसादु फमजनखि हाइबदी आइस मरक्ता लेबगुम तौरिबरा नसादु याम इंगसलकपरा हाइदुना हंगली विलना मदुगी अकीबा सक्तमसिंगदु उरुबदा आई इसासी पुंफम फमजनबगुम लेंबा ngमखिदे सोर फावबा लेपगुमना तौखि अइना करीमता तौबा ngमहंदे इसादासु फावजखि सैतान अदुना अइंगोंदा येंगदुना क्वेश्चन सेनदुना लेबगुम खनखि डॉक्टर आउना नंग हारिबा सैतान अदुना पामलिबसिना करीनो नंगनादि खंगबा ngambra नंगोंदा मागी वाखलोंदु फावबा ngambra हाइदुना हंगली विलना ngम्मी महाकना पामलिबसि हाटपनी हारगली डॉक्टर आउना खितंग चिंगरब तौदुना महाकना हाटपा पामलिबसि नंगबुरा हाइदुना हंगली विलना नत्ते अतोपा मियोय खुदिमकपुनी अइबुदि नत्ते हारगली मसिगी डॉक्टर आउना विलगी वाफमसिंगसि तारबा मतुंग
ꯋꯤꯜ ꯇꯥꯍꯟꯗꯕꯤ ꯃꯃꯥ ꯖꯣꯏꯁꯀ ꯍꯣꯄꯔꯒꯗ ꯑꯗꯣꯝ ꯇꯥꯕꯤꯌꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯗꯣꯝꯗ ꯑꯩ ꯑꯣꯏꯗꯕꯗꯤ ꯉꯥꯡꯖꯔꯣꯏ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯖꯣꯏꯁꯁꯨ ꯄꯥꯈꯠꯇꯨꯅ ꯀꯔꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯤꯕ꯭ꯔꯥ ꯏꯆꯥꯁꯤꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤ ꯍꯟꯇꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯑꯥꯎꯟꯁꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯥ ꯑꯃꯗ ꯃꯉꯣꯟꯗ ꯃꯥꯅ ꯍꯩꯅꯗꯕ ꯁꯛꯇꯝꯁꯤꯡꯗꯨ 5-6ꯔꯛ ꯎꯔꯛꯄꯁꯨ ꯌꯥꯏ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤꯚꯔꯁꯔꯤ ꯏꯐꯦꯛ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯅꯝꯕꯅ ꯅꯥꯏ ꯃꯈꯣꯏꯅ ꯂꯥꯟꯐꯝꯗ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯨ ꯂꯥꯟꯗꯨ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡꯁꯤꯅꯤ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯗ ꯅꯠꯇꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯒꯨꯝ ꯃꯃꯤꯠꯇꯁꯨ ꯇꯣꯏꯅ ꯎꯒꯅꯤ ꯍꯣꯄꯔꯅ ꯃꯁꯤꯃꯛꯅ ꯑꯉꯥꯡꯁꯤꯗ ꯀꯔꯤꯗꯤ ꯁꯣꯜꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯀꯥ ꯍꯦꯟꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯇꯔꯪꯗ ꯂꯩꯈꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯍꯣꯏ ꯃꯗꯨꯃꯛꯁꯨ ꯇꯧꯔꯛꯄ ꯌꯥꯏ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯁꯥꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ ꯖꯣꯏꯁꯅ ꯑꯗꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯑꯩꯈꯣꯏꯅꯁꯨ ꯂꯥꯏꯅꯥꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯖꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯥꯌꯦꯡꯕꯅ ꯐꯒꯅꯤ ꯑꯗꯣꯝꯅꯁꯨ ꯑꯉꯥꯡꯁꯤꯗ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯈꯟꯕꯤꯌꯨ ꯃꯉꯣꯟꯗ ꯎꯔꯤꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯉꯣꯟꯗ ꯎꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯃꯛ ꯎꯖꯁꯅꯨ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤꯗ ꯖꯣꯏꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯀꯅꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯣ ꯍꯥꯏꯔꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯗꯨꯝ ꯍꯦꯟꯖꯟꯖꯁꯅꯨ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯀꯔꯝꯕ ꯑꯦꯗꯚꯥꯏꯁꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯍꯣꯏ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯕꯨꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯊꯧꯑꯣꯡꯁꯤꯡꯁꯤ ꯇꯧꯕꯅ ꯑꯗꯣꯝꯒꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯒꯤ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯉꯥꯡꯁꯤꯗ ꯑꯃꯗꯤ ꯑꯗꯣꯝꯗ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯇꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯋꯤꯜꯕꯨ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯣꯝꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯖꯣꯏꯁꯨ ꯗꯣꯛꯇꯔꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯋꯥ ꯃꯈꯥ ꯑꯁꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯥꯖꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯁꯤꯗꯒꯤ ꯍꯣꯄꯔꯒ ꯖꯣꯏꯁꯀ ꯋꯤꯜꯒꯁꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯖꯣꯏꯁꯅꯗꯤ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯒꯤ ꯋꯥꯐꯝꯗꯨ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯣꯄꯔꯗ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯍꯣꯏꯅꯦ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯥꯎꯟꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯗꯣꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯋꯤꯜꯗꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯊꯦꯡꯅꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯔꯛꯈꯤꯒꯅꯤ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯄꯪꯕ ꯕꯣꯕ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯖꯣꯏꯁꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯣꯏ ꯖꯣꯏꯁꯅ ꯕꯣꯕꯇꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯣꯄꯔꯅ ꯐꯩ ꯑꯩꯅꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯖꯣꯏꯁ ꯅꯪꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯅꯤ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯤ ꯖꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯋꯤꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯣꯄꯔꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯈꯠꯀꯦ ꯇꯧꯕꯗ ꯂꯦꯞꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯑꯥꯎꯟꯗꯨꯅ ꯍꯣꯄꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯍꯣꯄꯔꯁꯨ ꯑꯥꯎꯟꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯥꯎꯟꯁꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯂꯦꯞꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯀꯨꯝꯊꯔꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯔꯤ ꯃꯔꯥꯡꯁꯤꯡꯁꯤ ꯃꯩ ꯀꯥꯝꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯃꯔꯤ ꯃꯔꯥꯡꯁꯤꯡꯁꯤꯁꯨ ꯌꯦꯡꯕꯗꯗꯤ ꯎꯔꯥ ꯃꯥꯜꯂꯒ ꯃꯩꯁꯤꯅ ꯀꯥꯝꯁꯟꯕꯗꯗꯤ ꯃꯈꯣꯟ ꯊꯣꯛꯅ ꯈꯣꯡꯗꯨꯅ ꯐ꯭ꯔꯤꯡ ꯆꯣꯡꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯨꯀꯁꯀ ꯗꯁꯇꯤꯟꯒꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯂꯥꯞꯇꯛ ꯂꯩꯗꯨꯅ ꯗꯨꯔꯕꯤꯟ ꯊꯥꯟꯗꯨꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯐꯝꯁꯤꯗ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯗꯁꯇꯤꯟꯅ ꯃꯦꯛꯁꯇꯨ ꯂꯥꯛꯄ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯁꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯁ ꯂꯣꯏꯔꯦ ꯃꯇꯝꯁꯤꯁꯨ ꯌꯧꯈ꯭ꯔꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕꯗꯨ ꯂꯣꯏꯔꯝꯃꯒꯅꯤ ꯍꯥꯏꯔꯤ ꯂꯨꯀꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯆꯠꯂꯣ ꯀꯩꯅꯣ ꯃꯦꯛꯁꯇꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯕꯗꯤ ꯅꯪꯉꯣꯟꯗꯁꯨ ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯈꯪꯉꯦ ꯌꯥꯔꯦ ꯌꯦꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯦꯛꯁꯇ ꯅꯪꯅ ꯍꯥꯟꯅ ꯆꯥꯟꯁ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯂꯨꯀꯁꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯅꯪꯁꯨ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯅꯪꯁꯨ ꯗꯤꯛꯗꯣꯛ ꯒꯦꯝꯗꯨꯗ ꯁ꯭ꯀꯣꯔ ꯈꯔꯗꯤ ꯋꯥꯡꯖꯔꯕꯅꯤꯅ ꯃꯦꯛꯁꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯑꯅꯤ ꯁꯤꯅꯤꯅꯦ ꯗꯁꯇꯤꯟꯅ ꯌꯥꯔꯛꯇꯗꯤ ꯀꯩꯅꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯌꯥꯁꯤ ꯂꯪꯗ꯭ꯔꯥ ꯑꯩꯒꯤ ꯌꯥꯁꯤ ꯎꯕꯗꯗ ꯃꯦꯛꯁꯇꯨ ꯑꯩꯉꯣꯟꯗ ꯀꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯕ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯛꯄ ꯎꯕꯗꯒꯤ ꯑꯁꯣꯝꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯨꯀꯁꯇ ꯍꯥꯏꯔꯤ ꯂꯨꯀꯁꯁꯨ ꯇꯔꯪ ꯑꯃꯗ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯗꯁꯇꯤꯟꯅ ꯒꯙꯥ ꯗꯣꯔꯕꯤꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯗꯣꯔꯕꯤꯟꯗꯨ ꯄꯥꯏꯔꯤꯕꯗꯨ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯂꯨꯀꯁꯅꯁꯨ ꯗꯣꯔꯕꯤꯟꯁꯤ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯃꯌꯥꯝꯕ ꯕꯤꯂꯤꯅ ꯃꯦꯛꯁꯤ ꯒꯦꯝ ꯁꯥꯟꯅꯕ ꯃꯐꯝꯁꯤꯗ ꯊꯤꯟꯕ ꯂꯥꯛꯂꯤ ꯃꯦꯛꯁꯁꯨ ꯒꯥꯔꯤꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯄꯣꯛꯃꯤꯟꯅꯗꯕ ꯃꯌꯥꯝꯕ ꯕꯤꯂꯤꯒ ꯀꯟꯅ ꯈꯟꯅꯔꯤ ꯂꯨꯀꯁꯅ ꯗꯁꯇꯤꯟ ꯃꯈꯣꯏꯅꯤꯁꯤ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯣ ꯑꯩꯁꯨ ꯎꯏꯌꯦ ꯈꯣꯟꯖꯦꯜꯁꯤꯗꯤ ꯅꯪꯁꯨ ꯇꯥꯔꯝꯃꯣꯏꯗꯅ ꯑꯩꯁꯨ ꯇꯥꯗꯦ ꯗꯣꯔꯕꯤꯟ ꯌꯦꯡꯕꯅꯗꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯗꯕꯅꯤ ꯃꯗꯨ ꯁꯥꯔꯛꯂꯤꯕꯗꯨ ꯌꯦꯡꯅꯕ ꯈꯛꯇꯅꯤ ꯌꯦꯡꯗꯤ ꯌꯦꯡꯉꯨ ꯍꯥꯏꯔꯤ ꯃꯦꯛꯁꯁꯨ ꯃꯌꯥꯝꯕ ꯕꯤꯂꯤꯒ ꯈꯟꯅꯔꯒ ꯒꯦꯝ ꯁꯥꯟꯅꯕ ꯃꯐꯝꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯁꯨ ꯃꯐꯝꯁꯤꯗ ꯆꯦꯟꯁꯜꯂꯛꯂꯤ ꯃꯦꯛꯁꯅ ꯃꯅꯨꯡꯁꯤꯗ ꯒꯦꯝ ꯁꯥꯟꯅꯗꯨ ꯂꯩꯕꯁꯤ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯅꯁꯨ ꯂꯨꯝꯗꯨꯅ ꯌꯦꯡꯈ꯭ꯔꯦ ꯃꯈꯣꯏꯅꯤꯅꯁꯨ ꯒꯦꯝꯗ ꯁ꯭ꯀꯣꯔ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯤꯕ ꯃꯦꯛꯁ ꯍꯥꯏꯔꯤꯕꯗꯨ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛꯀꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯃꯥ ꯀꯦꯔꯟꯅ ꯃꯥꯏꯛꯇ
Mike nangna chak to aba matung nangi leiriba amanba sanaposingu yonthoknabagidama box ani pack tawgadabani hairagli Mike na kari box ani haiba hoi aina sanapot khara budi yonthokrasi yare adubu sanapot khara madi yam luna thamjari bani box ani du yomlabadi sanapot ayamana loina yaukhrani aina pamjana nungsina thamliba sanaposing dudi yonthokpa pamde hairagli mapa tenna Mike sanaposing du plastic ni maduda na thawai du luptun leiganu Mike na mama kerenda imana sohana aingondagi sanapot khara munkrabadu di hairi Karen madudi nangi na chegi nangna paisa huralu bagini madugi dandi ni hairi Mike na adudi huran ba sunatana matam kharagi wai bani hairi Karen na Mike nangsi hantak lam yamna henkalak school dagi su complain yamna laklabani nakoina school gi phaklangda thajaluri buduna kari no haidun hangli Mike na adudi ai khata nate mi loina mapa ten o nangna hai senadi mayamdu gohada chongthak nangsu chongthagani sinine Karen na aina su nangna matam khara will gi damak na thwai wa khebdu akoina su khangi adubu hantaki matangsi nangi ahanba red card nate dana nangna lam henkalaklimsi kayadi kuire mapa ten nangna hantak phangiba red card si kunlak suba red card ni aina karigumba team gi coach oramagadi nahana nangsi team dagi tantho adabani hairi mama Karen chak to phajana charo aduga aina haikiba sanapotu box ani yomsaluro hairagli Mike su khitang saurapna foxina omelette sida thinjalamna ka chatkre masidagi sinsi Nancy ga step ka si Barbara gi mayum sida lagli hojik yum sigi mamangda su for sale haiduna signboard ama su theli makhoni naujik Barbara gi mayum sida changduna mama mapa siga punna wari sanari matang sida mayamda karigumba amatang ningsing jaramge Barbara harepsi Nancy gi mamanabi monster aduna phakibadagi onaba sangsar duda siduna lehorabani adubu mama mapa sinadi Barbara si kanna thiri Nancy hoina su Barbara si sikhre haba khanglabasu onaba sangsarduda lehobonina haidu urapsu thajaroidabadagi wafam singji losanduna thamlebani hojik makhoi mari si chaklen ama chaminaduna wari watai khara sari Nancy na adongi yungi mapanda for sale haina thaba signboard ama thelawi masibu karigino haidun hangli Barbara gi mama sina madugi maram singdu ai hairagi taro akoina hojik muri koboni pa ma negli nakoina su mingasi takrabara haidun hangli Nancy ga Steve ka su tadri haidun mangak nomli Barbara gi mama sina muri haribani pasi investigative journalist amani Chicago Sun Times newspaper gi mapusu oribani Barbara gi mapasina su maming yam chatpani pani haduna muri gi card ase Nancy oida piragli Barbara gi mama sina tawbutu mahak si kanamta ka punna thabak tawminade adubu mahakna koina haijabadagi ichanupi Barbara mangkhibagi case ase mahakna pairage haduna yabiragli wafam sida Nancy ga Steve kadi masada angakpa ma phaujari makoina di Barbara du sikhre habasi khanglabani Nancy na adubu muri hariba journalist asina tawgodoriba thabak sina karino haiduna hangli Barbara gi mapa sina khitang saurapna mahakna tawrakadoribasi hopper hariba police officer nakan na thaduda action lokhalakadoribani hairi mapurobra saugolakpa sida Barbara gi mama sina sauribasi phadagre nupasi ju ingthaduna muri na hoji paikhalakadoriba thabasi Hawkins gi police na paikhatpa ngamdriba sop tawba ngamdriba case khudima khongkatuna nowna mari makhongching tigalakadoribani hojite khoida police ki darkar oidre case asi direct asengba detective amana paigadoribani haidun haraujari Barbara gi mama sina mamita pirang chenduna Nancy da nangsu yengding yengu Nancy hojikte Barbara du yam thuna thiba phanglagani mahaka unaba phangagani Nancy chu Barbara gi mama mpa gi matawsida mathwai nungaitre mapa sina mu thaba si mahakna di soidana pangthokpa ngamlagani maha hojik sakhi sabon oibyaba kaya ama khongkatli madugi dama kochen chelibani mabu nekpa haibasi paisabu du khitang chawi adubu thabakti phajana tawba detective amadi journalist ni hairi Nancy na adugi damakta adomna yumsibu yonthoibase haidun hangli Barbara gi mama sina Nancy nang aikoi gi damakta waganu aikoi kaisu tawroi yam nungaina leiri hojiksu yam nungaina leiri matam kuirabagi tungda ngasidi icha Barbara du phangagani haiduna asa amadi ujarabani Nancy su mahaki marup Barbara gi mama mpa gi matawsida mafam sida leiba ngamdabadagi barum da mutta changugi haiduna changkhre Nancy na hojik barum sida changaktuna thamoi sona kapchari mamanabi du sikhre haibasi mahakna di khanglabasu mama mapa sidadi haidokpa ngamdabida leiri masida sunatana sikhraba Barbara bu thigani haiduna mama mapa sina paisa kharagi damak mayum si phawa yonthokli masida Nancy mathamoi si puba ngamnar kapli tanja sida pukning nungsiraba background music ama sungangli music siga loinana somda su mic si 11 ga makhoini sanaramba sanapot singsi mamana hairapagi matungina box sida hapchandu leiri sanapot singsi ubada mahak su 11 bu ningsingli hoji mahakna wakhal ama lakpadagi 11 na tumamba mafam sida changchanduna set si paiduna mamita pirang sinthaduna L nang aina haripsi tabra aigi khonjel si tabra ai mic ni ngasiga thana nangbu aina uraktribasi numit chahumga 52 surakle pungsu hojik
8 minute 9 चले आई नंगबु यामना निंगसिंगि आई नंगबु याम निंगसिंगि एल नंगना आइगी खोंजेल से तारबदी पाखुम अमतंग पिरो नत्रगा साइन ओइना कैनोमदि उलु आई नंगी खनबदा याम वारे हाइरि अदुबु पाखुम से अमता लाक्तबदगी माइक सु सेसे थममलगा थोलगली अदुबु सेसे दाउजिक माइक हाइना कौरगली माइक सु हराउना चेंसनदुना असेंबगी खोंजेल से नंगला हाइदुन हंगली अदुबु खोंजेल सिदि डस्टिन ओइदुन लेरमले डस्टिन होय आई नि कैदौरगे आई डस्टिन नि नंग हुजिक कैदौरिगे नंगोंदा सोय खोइना मरोइबा वा मा तमगदबा लेरे मैक्स हारिबा नुपी मचादु गेम द स्कोर ख्वाइ वांगलिबा मैट मैक्स हारिबदु ओइरमले हाइदुना पाउसे तमली माइक ति सोमदा 11 की वखन खन्नु लेरिबनिना डस्टिन होगी वाफमसि ना ओइना तादबि होजि आई थबक यामना चिल्ली हाइदुना सेसि थमजनख्रे होजिक डस्टिन गा लुकास कासु हयेंग मखोइना तौगदबा प्लान सिंग खनाबा लोइदुना डस्टिन सु मयुम लोमदा हाइजलौरे लुकास सु मथनता थौदुना चटख्रे डस्टिन होजिक मयुम सिदा चंगपदा मखोइगी मपाना खिलिबा डस्टबिन मनुंगसिदा करिगुम्बा मा खोंगदुना याम कन्ना थिलगली डस्टिन सु खंगदुना ओंथोकपदा डस्टबिन जी तुमिन्ना मुक लैख्रे डस्टिन मखोइगी हौदोंग ओरबोय निंगदुना कौदुना युमसिदा दमक चंगख्रे अदुबु डस्टबिन सिदी याम कन्ना मुक नोमगली मसिरगी सिनसि जोइस की मयुम लोमदा मुक लाख्रे होजिक जोइसना चानबा खरा सेमदु लेरिङै माकी बॉयफ्रेंड बॉब हारिबनि पासिना जोक तौदुना कैमरा नमदुना सानरी सोमदना विलसु मसामकी फोटोसी येक्चदुना नाकंदा जुम्बी बॉय हाइदुना थारी तंजासिदा मयाम्बा जोनाथन चंगतुना करिनो नंग येइदुना जोम्बी बॉय कनानो जोम्बी बॉय हारिबसिना हाइदुना हंगली विलना मसी आइनि हारगली जोनाथन नंगोंदा कनाना लग्नरे हाइदुना हंगली अदु विलदी हुजिक तुमिन्ना लैसनख्रे जोनाथन हंजन विलदा कनाना नंगोंदा लग्नरी हाइदुना कनादा नंगोंदा लग्नरी हाइदुना हंगबसिदा विलसु कितंग सावरमना नंग आइगोंदा अदुगी मोंगदु तोरकनु जोनाथनसु मोंग हाइदि करम मोंगनो हाइदुना हंगली विलना मोंग हाइबदी मी खुदिमंगना आइगोंदा तौरिबा मोंगदु नंगनासु तौरकनु आइगोंदा हुजिक असोइबमा लैबगुम नखोय मयामना आइगोंदा फोर्स तौरिबदु तौरकनु येंगिबा मी येंगदु येंगकनु हाइरि जोनाथन नंगोंदा कनाना फोर्स तौरगे हाइदुना हंगली विलना इमासु आइगी इमानबसु नंगसु नखोय लोइना आइगोंदा फोर्स लोइना तौई आइजे अंगांग मचागुम खल्ली अदुगुम फोर्स तो आइगोंदा तौरकनु नखोयगी मोंगदुना आइसु इसासि मयामदगी तोंगाले हाइदुना खंजरे हाइरि जोनाथन विल नंग मयामदगी सुंतोंग तोंगानदे हाइरि विलना सावरबना नांखैगा मानदब मोंगदा मयामदा मानी आई तोंगानबा अंगांगनी आइसे मयामदगी तोंगानबा अंगांगनी हाइरि होजिक जोनाथनसु विलना सावरिबसि थेमनबा मकोकता आइडिया अमा लागले जोनाथन विल आई कैनोमा हाइबिउरा नंगना होजिक हाइखिबदो अचुम्बनी नंगसे असेंबगी मयामदगी तोंगानबा अंगांगनी वाफमसिदा विलसु मयामदा हराउदुना येंगकली जोनाथन मखा तारदुना नंगबु मयामगा मानना नॉर्मेलदा लैबसिबु पामबरने मयामदगी तोंगानबगिसु नुंगाइबा अमदि लैबनी आइसु मयामदगी तोंगानबा मीनी विलना अदुनरा नंगसु नमानबा अमता लैत्रिदो हाइदुन हंगली जोनाथन करी नते आई इमानबा लैना विलना अदोरबदी नंगना मतम चुप्पदा आइगी नाक्ता लैरिसि करिगिनो हाइदुन हंगली जोनाथन मदुगी मरमदि नंगसे आइगी बेस्ट फ्रेंड नि आइदी मयामदगी तोंगानबा मीसिंगा पुन्ना लैबसि याम पामी जोम्बी बॉय सिंगा तिनबसि याम पामी अदुगा विल ngasi phawada sangsar sida normal oiba mina masak thokpa thaba amata tawba ngamkhidri aphawa mi amata oiba ngamkhidri makhoi di mayam ga manana normal da dumak leiga doribani will chu mayam bagi wafam sing sida harauduna machi manau sin dokmina dun leiri tanja sida bob si changjalakuna will gi ka sidagi video cassette khara pudo thokre cassette sing si mahaki apa mane haiduna bob chu harauduna lauduna thokre will ga jonathan ga chu bob ki matau sida noktu lehori मसिदगी हुजिक बॉब न पुथोकी बक वीडियो के सेट छि कापतुना जोनाथन गा विल गा बॉब का जॉयस का से पुन्ना येंगमिनारी तंजा सेदा मखोई युंगी फोल से लाकपदा जॉयस सि मसाजि पुंबा पाखत करे मसिबु बॉब न थेंबीदुना जॉयस ता पाखत कनु हाइरि टेलीफोन सि रिंग सि अदुमा खिंगनु लैरि सोमदना हॉकिंस लैब सि मनुंगदा मेचिन सेनरी बिन पासे मनाकोंगदा सै थाजनदुना बॉल लंगदुना सानदुना लैरिङै मेचिन सिंगि लाइट से याम कन्न खपखरे निपासना सु लाइथोक्तुन येंगबदा लाइसिंगछि पंखपता खपतुन लेरमबदगी पुंपा पाखतुन लैरि मसिरगी सिनसि जॉयस की मयुम सिदा मुग लाखरे होजिक अहिंगी मतम सिदा विल सु वन तौनबगी दमक थोरकली महान होजिक मपानदा खोंजेल अमा तारकपदगी मपालोमदा येंगलुबदा महान हेक उखिबा ओनबा संसारगी नोंगलै नुंगसिद अदु मपान सिदा खाकपा लावबा तौरी विल सु मसिदगी मसाजि पुंपंग पंगसनबगुम मखौरीदा तु चुंगदुना फिल अमा फाउजरी थोंगसि जोजे हांगतोरक्तुना मपानदा तौरीबा फिबमसि विलना उरे मपान सिदादि होजिक ओनबा संसारदुदा लैरमली नोंगलै नुंगसिजि चु खाकपा लावबा तौदुना मंगोंदा तमना सुम पाइसलकली विलना होजिक खाकपा लावरिबसिगी मरक्ता चावरबा मखोंग मयाम पानबा मोन्स्टर अमसु उरे मसि उबदा विल मसाजि पुंपंग पंगसनदुना चप लेपतुना ममित लंखतुन लैजरी मसिरगी सिनसि हॉपर की सिंदा मुलाखरे होजिक हॉपर से उमंग की जगह अमदा लागली महाना लागलिबसि फार्म हाउस अमदनी हॉपर से महाना हाना लेरम मयुमदुदि लैत्रे उमंगदा लरिबा फार्म हाउस दा लैरि महाना मफम सिदा चंगकपदा
ꯇꯔꯥ ꯑꯃ ꯇꯤꯡꯗꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯤ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯇꯞꯅ ꯀꯥꯟꯗꯨꯅ ꯌꯨꯝꯁꯤꯗ ꯆꯪꯁꯟꯗꯨꯅ ꯃꯈꯨꯠꯅ ꯇꯥꯟ ꯅꯥꯏꯅ ꯈꯪꯅꯕꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯑꯣꯏꯅ ꯊꯤꯜꯂꯤ ꯊꯣꯡꯁꯤꯁꯨ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯇꯣꯔꯛꯂꯤ ꯍꯣꯄꯔꯅ ꯐꯤꯔꯣꯟꯁꯤ ꯂꯧꯊꯣꯛꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯕ ꯆꯥꯅꯕꯁꯤ ꯆꯥꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯊꯦꯡꯅ ꯍꯜꯂꯛꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯣꯄꯔꯗ ꯍꯪꯉꯛꯂꯤ ꯍꯣꯄꯔꯅ ꯑꯃꯨꯛ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯍꯧꯖꯤꯛ ꯄꯨꯡꯁꯤ 8:15 ꯇꯥꯈ꯭ꯔꯕꯅꯤ ꯅꯪꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯨꯗꯒꯤ ꯊꯦꯡꯊꯅ ꯂꯥꯛꯑꯦ ꯅꯪꯅ ꯔꯨꯜꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯍꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯃꯇꯝꯁꯤꯁꯨ ꯈꯪꯍꯧꯗꯕꯅꯤ ꯍꯌꯦꯡꯒꯩꯗꯤ ꯌꯨꯝꯁꯤꯗ ꯊꯦꯡꯅ ꯍꯜꯂꯛꯑꯔꯣꯏꯗ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ 8:15 ꯍꯥꯏꯕꯗꯨ 8:15 ꯍꯥꯏꯒꯗꯕꯅꯤ ꯍꯧꯖꯤꯛ ꯍꯣꯄꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ 11ꯁꯤ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯝꯁꯨ ꯈꯔ ꯁꯥꯡꯗꯨꯅ ꯂꯩꯔꯝꯂꯦ 11ꯅ ꯄꯨꯡ 9ꯒ 1ꯒ 5ꯒ ꯍꯥꯏꯕ ꯅꯠꯇꯕ 9ꯒ 15 ꯍꯥꯏꯒꯗꯕ ꯍꯣꯄꯔꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯕ ꯑꯍꯥꯟꯕꯗ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯀꯗꯕ ꯑꯗꯨꯒ ꯀꯣꯟꯅ ꯁꯥꯒꯗꯕ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯨ ꯁꯥꯒꯗꯕ ꯃꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯔꯨꯜꯅꯤ ꯔꯨꯜꯁꯤꯡꯁꯤ ꯀꯥꯎꯕ ꯌꯥꯗꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ 11ꯅꯁꯨ ꯍꯣꯏ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯅꯕꯁꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ 11ꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯨꯅ ꯑꯦꯄꯤꯁꯣꯗꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯗ 11ꯅ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕ ꯍꯣꯄꯔꯒ ꯀꯔꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯤꯕ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ